Erangna Maram Oiraga Manipur Faogadaba Trans-Asian Highway Mizoram da Hongkhiba Yana Leire. Mizoram dagi Myanmar border fauba rail lambi semnabagi survey tauba loikre. Manipur da thokliba kanglup ki irang asina maram oiraduna state asida yamna ngalingai matamdagi Trans-Asian Highway faugani haina thaurang ayamba paikhatpa loikraba tungda Mizoram lomda Hongkhiba Yana Leire. Khwaidagi nauna phangba pauna hai Trans-Asian Highway asi Mizoram lomda hongnaba haukiba chahi khara asida Mizoram laingak amade Mizogi lusingba singna honaduna lae aduga Manipur da ngasi fauba laingak naso civil society organization amata naso midyang changde madugi mahutta railway line semgalakpada ayatapan kaya piduna laire masigi mahaina Northeast Frontier Railway na Mizoram ge Sairang Siwidagi Indo Myanmar border ge Jorinpui fauba railway lambi semnabagi survey tauba loikre hira masigi matangda Mizoram ge Rajya Sabha gi member Galan Vena na hai Capital City Aizawl dagi hauraga Myanmar ga lona bangam khai manakta leiba Longtalai district fauba rail lambi semnabagi proposal ama Union government ta mangjongna pisin ba laikre Union Railway Minister Aswini Baisnaw gaso hagthengnana unaraga project asi aten matamgi manungda khongjel yangna sathabina bawari sanakiba laikre nauna semgadoriba rail lambi asi chawrakna kilometer 2kulhumdoi sangane Sairang Siwidagi hauraga Indo Myanmar border town oiriba Chin state ki Paletwa dagi kilometer amarom tamag lapna leiba Jorinpui village fauba rail lambi semgadabane hiram asigi matangda ahanba tangkhaki waina survey tauba loikhrabaso alignment map ki matangda aroiboina approval launaba honari haina Vanlan Velana agency da phongdokhe karigumba railway project asi mapung phana paikhatpa loirabade nakal animakta sab manana kanaba phangani haina palladuna mahakna hai haujingmaki waina lambi thongi phibam phattaba maramna Ising lambi da pochai hondo honjin taubagi thaurang laukhatle karigumba rail lambi semba loiduna train chenba haurabade laloliti ki thabak thauram sing khumang chaukshin ba ngamlaga ne Indiana Mizoram fauraga Chin state ki Paletwa township fauba thau chinjak amade hidak langthak sing puthok pusin taubagi thaurang laukhatle nauna semba kadoriba rail lambi asi loishin ba tarabade India amasung Myanmar da kumjali singani nipan dage $1 billion samnga changna paikhatpa Kaladan multi-model transport project achoba mateng oiraga ni haire madugi su mathakta thaurang asina India gi awang nongpok thangba state sing ising lambi amasung kangfa lambi do nongsup thangba Myanmar gi mafam singa loinana chathok chasin tawba ngamhallaga ne adum oinamak Myanmar da hojik thokliba wathok asina maram oiraga Kaladan multi-model transport project chawna khurau thangle Myanmar gi military junta ga Arakan army ga akan ba mawong da khud thoknarak bana maram oiraga project asi makhata na paikhatpada khudong cha da ba kaya marum mayok na re Arakan army na Myanmar gi marui ba mafam kaya khudum chan khiba maram na Kaladan project ki thabakta apan ba piri haina report amana phongdok le phase ahum thokna July October amadi December da IDP sing masa gi mayumda hanjina ba laingang na thabak paikhat le chief secretary IDP lising taret lomgi yum kai sana ba senthang pina ba su honaga nei lanjena duna relief camp da leiriba miyoi sing phase ahum thokna masa gi mayumda hanjina ba hona re mayum makai leitaba sing lupa lakh ahum lomgi senthang piraga ni haina Manipur lainga ki chief secretary Prasan Kumar Singhana phongdokre wafam asi ngasi Manipur State Commission for the Scheduled Tribes lingkhatkiba chahi ani surakpagi foundation day ngasi hotel Imphal Classic Sangai Hall da pangthokpa thauramda saruk yakhiba Manipur gi chief secretary na phongdokhiba nei Paumi sing na hangba wahangi paukhum piraduna chief secretary PK Singhana phongdokhibada chahi asigi July October amadi December da phase ahum thokna lanjenari basing masa gi mayumda hanjinaba laingang na thabak paikhatle lanjenari basingi manungda miyoi lising taret lomgi yum kai sengbat sagana ba pikpa senthang pina ba honaga nei hairiba miyoi sing asigi yum kai irang asida akaya toy thokpa leitrabaso matam sangna mi leinadaba yengsindana lakpa yum oibana nauna semgana ba senthang asi pigadaba nei loinana masa gi yumda hanbada khudong charoidaba miyoi singi oina fabricated house da leinaba thaurang tauri hai khe paumi singna makhata na hangba wahangi paukhum piraduna chief secretary na hai mafam kayada lau singu bagi thabak thauram ingna chikna hojik paikhatle Manipur gi oina Aadhaar updation ge thabak paikhatlaga ni haina su phongdokhe chief secretary na makhata na paumi singda phongdokhibada Manipur gi civil secretariat police headquarter IT facility building amade Delhi ge Dwarika amade Kolkata da sagaliba Manipur Bhavan chaliba tha asigi aroiba sarukta Sangharaba Yana Leire haina su phongdokhe loinana Manipur gi hojik oiriba phibam asi tamna phagalagle lau singu gi thabak pangthokpada hana amaga unaba yanadana leiramba community gi miyoi singna
yamna naksinna mafam kaya da thabak suminaba hore amade lau singubada tangai fadana changdraba yadraba isingsu isingi haurakfamdagi lamdam asigi lawmisingna punna sizinaba hore masi afaba khudam amani haike thauram aduda Manipur Lengaki Chief Secretary Prasan Kumar Singh Commission asigi Chairman T Matthew Rongmai Tribal Affairs and Hills ki Additional Chief Secretary Anurag Vaspal Additional Chief Secretary Finance Vivek Dewagan amadi atay maruoiba mithunglen kaya na saruk yakhe COVID ki mipainari da dengue su yauksilakle Manipur da COVID-19 gi anauba web ama laktuna miyoi saniga humbudraga manga hena COVID positive oirakpadagi miyam pumnamak mipainari gi chairak asida kangna sandokpa dengue gi wathok amuk lakba hore State Malaria Officer dagi fangba report ki matungina January amadagi July ani fawbagi manungda Manipur da dengue positive oiba case humbudraga mathoi yaukre makoi gi manungda miyoi ama laikhidre laikhidraba miyoi adu Bishnupur district dagi nihaide Pawasina makata na hai Bishnupur district January amadagi July ani fawbada miyoi taret positive oikre Chandel district miyoi ama Tengnopal district miyoi ama Churachandpur district miyoi ama Imphal East district miyoi tara Imphal West district miyoi kuntraga humdoi Senapati amadi Tamenglong district miyoi amamam Thoubal district miyoi nipan Kakching district miyoi ahom Ukhrul district miyoi mari amasung Kamjong district miyoi ama positive oikre positive oirakraba mafamsingda State Malaria Office ki staff singna kanghan anaba hidak langthaksing kapthokpa amasung positive oirakraba miyoi sing adugi akoibada kang marum kokpa yaba mafamsing laihandanaba miyamda wakhalon piri panba yabade haukiba chahi khara sida Manipur da dengue gi laisida si yamna yangna sandoraktuna mi paiba yaba thak yaukre hauji mak dengue dagi section naba miyamna kang sighandanaba honabagi tangai fadaba lai miyoi manga positive oire Manipur da ngasi COVID-19 gi test tawbada miyoi manga positive oiba thengnare miyoi manga adugi manungda anina nupa amasung ahumna nupi ne Imphal East dagi ane Imphal West district dagi ani amasung Chandel district dagi amane ngasi miyoi taraga manga discharge tawkhraba tungda state asida active case ki masing humpuga humdoi khakta ngaire apunba COVID ki case masingna chaniga marfu sukhre haire chingi district mari da losinduna thamlamba khulai kaya marum combined force na fagat pangamkhre Security Force ki kangbuna Manipur gi tongan baching amasung tam anigi mafamsingda search operation chatharakpagi manungjan na ngarang amadi ngasi Tengnopal Kangpokpe Chandel amadi Churachandpur district ki mafam kayada losinduna thamlamba khulai kaya fagat pangamle haire Manipur Police ki Director General of Police ki office tagi ngasi media da thadorokpa cherol amagi matung inade akangnaba pausing fangbadagi ngarang ayuk tagi ngasi ayuk fauba Tengnopal Chandel amade Churachandpur district Manipur Police Assam Rifles Army amade CAPF ki apunba kangbuna chathaki ba search operation da tongan ba makhal gi nongmai chaniga ahum bom amadi atai nongmai marusing fagale haire pawasina hai operation adu da fagalaba khulai sing adu de insas rifle kun mathoi AK series taraga mathoi SLR kungataro sniper mari carbine ane 303 taraga taret 51mm mortar ane assault rifle ane M79 green launcher ahom scope ka loina ba rifle lama single shot breech loaded taraga nipan single barrel ball action taraga mathoi pistol taruk .22 rifle lama lethot ane single ball kunga manga pistol country made ahom muzzle loaded rifle mari single board taruk pampi kuntraga nipan lethot ama 5.56 mm gi maru kunga mapan 7.62 mm maru marfu IED kuntra grenade tara pompi cells mapan lethot grenade anini haire amarom the security force na satharakpa search operation gi manungchan na ngarang Churachandpur district ki Churachandpur police station gi manungchan na maubom village ta sakhang dabasing na losinduna thambo oigani haina chingnaba khulai kaya marum phagat pangamle haire police ki pawasina hai fagalaba khulai sing adude magazine ga loina na country made AK rifle ama lethot gun ama magazine ga loina na country made pistol mari country made single barrel rifle ama country made Sten carbine ama tongan ba size ta pompi mari 5.56 mm gi live ammunition taruk 5.56 mm gi empty case taruk 7.62 mm AK-47 gi live ammunition ama 7.62 mm gi empty case mapan pompi live round ahom 12 gas round taruk 7.62 mm BDR SLR gi empty case ani empty case of lethot ammunition amadi BP jacket ama helmet antenna amadi set yaudaba biofeng walkie talkie
जंगल बुट जुरा अमा फागले हाइरे